Amazon rainforest manaton ani panba hui makhal ama lei aikhoi gi salibada angakpa makhal gi chemical compound ama yawi insulin gallon amagi mamal $9,400 ni malem asida khwaidagi kungba amadi white color oidaba sangom asi whale meal ni masi kg ama thaglabadi aikhoi gi weight 100 kg Hengtkani blue java banana haina khangnaba blue color oiba lafoi makhal ama lei asigumlaba interesting oiba fact sing asigi damakta channel asibu subscribe tawbiu. Fact number 1 nupi singi dress ama oiriba mini skirt asi mini cooper dagi thon khibani skirt ki size matung inna thon khibanate dress asigi designer Mary Kwan na mini cooper haiba car asi yamna pamjarami maram asidagi garment asigi maming car asidagi lauraga thon khibani designer Mary Kwan na hai car asiga skirt asiga makhoi ani asi yamna sunai. Fact number 2 2018 da Easter amadi April Fool's Day ani asi nongmatada takhi asumna thokpa asi 1956 dagi amukta thokhidri adubu masi sahi 13 gi matungda amuk hanna thokani. Fact number 3 The African Queen haiba film asi Congo da shooting tawringai da crew da yauriba mipum khudingma dysentery na narami masi mafam adugi ising thaglubadagi ni haudo asida maruoiba role lauriba Humphrey Bogart matomta na haude matam maduda mahangna whiskey khakta thakhi ningsing bayai madudi The African Queen haiba film asi 1951 gi adventure film amani film asi C.S. Forrester na iba chap manaba maming oiba 1935 ki novel adudagi lauthorakpani. Fact number 4 Amazon rainforest ki manungda manaton ani panba yamna atangba makhalgi hui makhal ama lei Colonel Percy Fouquet na 1913 da mafam asida expedition ama chaluraba matungda wafam asi marik chumna phongdorakhibani adubu wafam asi 2000 fawada kana amatana thajabiramde mamai thangda John Blasford Snell na evidence oinaba hui makhal asigi photo lorakhi. Fact number 5 aikhoigi malem asida Greenland haiba country asina suicide rate asi khwaidagi wangi mioi marigi manungda mioi amadi makhoigi punsida yamdrabada amuktangdi suicide tawnaba hotnai suicide tawbagi chang asi 20 years tagi 24 years phawagi manungda leiba mioi singdana hena thoi masigi maram asi alcohol sijanabagi chang wangba amadi sexual abuse toina thokpa amadi social problem kaya lakpadagi ni haina expert singna phongdoi. Fact number 6 Latin abbreviation easy haiba asi example given haibanate masina phongdoliba asi exempli gracia English language ta for example haibani amadi ie haiba sina phongdoliba asi it is masi English language ta hairagana in other words haibani. Fact number 7 chahi khudingi uchek million kaya radio antenna na sihalli masi radio wave na nate radio antenna singna thadokpa red light singna numidangi matamda migrating bird singbu attract tawi masidagi uchek sing aduna tower aduda koina pasilai masidagi wire singda thingjinduna matomta sijai. Fact number 8 aikhoi mioibagi seliba haibadi tin asida angakpa makhalgi chemical compound ama yawi chemical compound asigi maming opioid na kawi masi painkiller amani painkiller asi morphine dagi 6 times powerful oibe heli opioid gi chemical formula asi C29 H48 N12 O8 ni. Fact number 9 insulin asi aikhoi malem asida taruk suba khwaidagi tangba liquid makhal amani masigi mamal asi gallon amada
$9,400 ni mamal asi mamai thangda hengalakpa yana leiri human insulin asi type 1 diabetes leiba mioi singda blood sugar control tawada sijinnai masi hormone makhal amani masina liver dagi ahenba sugar thadorakpasu thingi Fact number 10 Heron Alexandria kauba Greek nupa amana Aeolipile kauba ihan hanba steam engine puthokhi mahak 10 AD da pokhi mahaki design asi kauna khirami amadi 1577 phawba kari amata sijina khide Fact number 11 Second World War da Hiroshima amadi Nagasaki da atomic bombing tawkhibadagi wall asida laiba country singna nuclear weapon 1,25,000 hena saba hokre United States amadi Russia na punna nuclear weapon apunbagi 97% sakhi Fact number 12 The loneliest tree on earth haina khangnaba upambi makhalasi New Zealand gi Campbell Island da hauriba Sitka spruce haiba upambi makhalasini Masina magi khwaidagi naknaba upambi dagi 170 miles lapna hawi upambi asi 1907 da matamadugi New Zealand gi Governor General Lord Ranfurly na tharambani Fact number 13 World gi apunba net worth asi chawrakna 454.4 trillion US dollar ni masigi manungda United States na millionaire masing khwaidagi yamna lei mathangda China amadi Japan ahum subada lei apunbagi oina yengbada United States 30.8% China 18.6% Japan 5% Germany 3.8% France 3.5% United Kingdom 3.5% India 3.4% Canada 2.5% Italy 2.4% South Korea 2.2% amadi lemhoriba worldgi country sing asina punsillaga 24.4% ni Fact number 14 Malem asida khwaidagi kungba sangom masigi masusu white oidaba karigumba sangom asi 1 kg gi chang thakpada aikhoigi body weight 100 kg gi chang da hengat hali aduga sangom asigi masu asisu blue color oi masigi sangom asi chamasama thakpa phawbada yamna effective oi asuk yamna unique oiba sangom asi whale milk ni whale milk liter amada yauba fat ki chang asi 50% ni masi cow milk dagi 12 times heli scientist singi matungina whale milk asi toothpaste kumna kungi amadi ising da tumba ngamde whale mapi amana nongmada sangom 200 liters phawba puthokpa ngami Fact number 15 Laphoi ama lei masigi machu asi blue color oi masigi mahauna vanilla ice cream ga chap manai expert singi matung inna laphoi makhalasi Southeast Asia da marang kain hawi amadi masi Hawaii de yamna pamna sanai laphoi makhalasina blue color oiba si maku yamna thaba amadi waxy oiba maram asina blue color oina uribani aduga laphoi makhalasi blue java banana haina khangnei